Mediang tabiraba pumnamapu Gorbachov-na ahanbamaktada taramna okchari. Ngasigi video asidi lupa lising taragi makhada leiba Khwaidagi Faba smartphone ahumkhakki matangda tentakna semjaba video ni. Mayam pumnamakna video asibu loiba phawbutang yengbiu. Mediang tabiraba pumnamakna video asibu like tawbiu amadi subscribe tawbiu loinana notification bell da su nambiu. Ngasigi oinadi video asi matang asida haujarage. Ngasigi list asigi ahanbada leiba phone asi Poco M2 ni. Hairiba phone asida Helio G80 ki processor 5000 mAh ki battery amasung 18 watt ki fast charging support toy. Camera mari 13 megapixel, 8 megapixel, 5 amasung 2 ki camera mari loinana selfie ki damakta 8 megapixel ki camera amasu yauri. Memory da 4GB 64GB ki memory ni type C support toy amasung Gorilla Glass 3 ki protection su yauri. Ngasigi list asigi anisuba phone asidi Redmi Note 9 ni. Hairiba phone asida processor da Helio G85 gaming processor, battery da 5020 mAh ki battery, loinana hairiba phone asida 18 watt ki fast charging support toy loinana 22.5 watt ki charger box da yauri. Camera da 48, 8, 2 amasung 2 ki camera mari. Selfie ki damakta 13 megapixel ki in display camera amasung hairiba phone asi 4GB 64GB ki phone ni. Hairiba phone asida Gorilla Glass 5 ki protection su yauri. Ngasigi hanwa position da leiriba phone asidi Samsung Galaxy F12 ni. Hairiba phone asida processor da Exynos 8nm processor yauri. Battery da 6000 mAh ki battery ni loinana 15 watt ki charging support toy. Loinana box da 15 watt ki charger su yauri. Camera da 48, 5, 2 amasung 2 ki camera mari loinana selfie ki damakta 8 megapixel camera ni. 4GB 128GB ki phone ni. Phone asida 90Hz ki screen refresh rate, Dolby Atmos ki sound amasung Android 11 support toy. Loinana phone asida Samsung ki Khwaidagi latest oiba One UI yauri. Hairiba phone sing asi lupa lising taragi makhada leiba Khwaidagi Faba phone ngaktani. Adomna lupa lising taragi makhada leiba Khwaidagi Faba phone ama leibinabagidamakta thiba oiragadi hairiba phone ahum sigi manungda ama hekta adumak leibiba yare. Hairiba phone sing asigi link su description da pijaramge. Adomna hairiba phone sing asi yengbininglagadi hairiba link asidagi changlaga yengbiu. Masini ngasigi oiba lupa lising taragi makhada leiba Khwaidagi Faba phone ahumgi matangda tentakpa video. Miyeng tabiraba pumnamakna video asibu like tawbiramu, channel asibu subscribe tawbiramu, loinana share tawbiramu. Matangi video da amuk thenarasi matam adu phawbugi damakta di kain nabagya thang nijari.